Manipur kaihaloi hairabadi mitaina Big Brother gi role lobatai waikemsa aikhoi gi marakta nungsina da laidiba maikhe aikhoi su kangpok pilan mangamloi eduga koki su tampak ta lakpa ngamloi santi purakpana tana waroi silairoi Manipur kaihaloi hairabadi lamdam asida khunda minariba phurup kudimak amaga amaga nungsi sanana laiminaba sangi amadi masida majority oiriba mitaina Big Brother gi role loba tai haina singjamai kendra gi MLA yumnam khemsa na phongtokri MLA Waikemsa na India gi ahanbo ina traditional taekwondo da fit and black belt phanglakpada mahakpu kendra sigi miyamna singjamai singam kha ibudo luwang pokpat lampakta ngasi taram opagi tharamda MLA na mathaki wapam si phungdokibani MLA Waikemsa na makha taraduna Manipur santi purakna bohona banatana irang asigi solution lairoi santi purakna bohona bada amaga amaga sangna bangamdana lairibasi wari sanaraga sangdaina bigi mathoktai aikhoi gi marakta nungsina daba lairiba makhe aikhoi su kangpokpi lan bangamloi duga koki su tampakta lakpa ngamloi phibam masida asumak laigani maram masina solution na purakna ba aikhoi puno hona minasi maru oina lamda masida khunda minari ba phuru kudimak nungsi sanara leminaraba matamda Manipur kanan su thukai bangamloi heba wapam tapki maangna hai sahi amamuki mamangna santi purakpagi wa hek hautuklubaga madugi mayokta laukshilambagi thongsa tharami aduba haujikti khara phari matam amada mahakna santi purakpa natana waroi silairoi amadi koki loinamak phataba nati hairubagi dama aingonda lauksilakhiba laki aduba matamgi matungina haujikti santi khara makai lakpa haure heba wafam tamki magna makha taraduna singjamai miyamgi asumba mentality si lairamdrabadi mahak bot karamloi mahak bot su leplamloi atai kendragi oinadi sel na thong saraga bot lepnabagi wari tai dubu singjamai kendragi oinadi thabak toba misakta bot pibigi mentality asima sakthok sapa phawi matam amada singjamai kendragi mihut oiramba ai tompok kendra sigi phajana thabak torami masina maram oiraga maki masa tam tarerak bot kari bani haibu wafam thamladuna singjamai kendragi miyamgi wakhalona simak thagat ningai neki amadi maakna taekwondo masana si sanaba horakpa matamna thengnarakhiba awa nungai wari kyasu miyamda paudamki taramna okpagi thoramadura North East Taekwondo Federation Nagaland gi president Pele Assam Taekwondo Association gi hanagi general secretary Ras Kakti amadi singjamai kendra gi imaibel ahalaman naharol sina saruk yakhi miyamna irang hisai theng nangliba marak sida political drama sanarakpasi nungaitaba phawi mesor irang na maram oiduna miyam kham thengna wanariba matam amadi sarang na poknari ngi sera asida political drama sanarakpasi naha ama oina nungaitaba phawi haina RPA athawaligi national general secretary thanaujam mesona phongdokri kaisampata leiba RPI gi office ta ngasi Exhibitor of Kaisamthong AC Haudokuna Toan Toan Lamda Manipur gi mingsat purakraba kendra sigi miyoi mari taram oktuna pungning thogat pegi thoramda mesona mathaki wafam asi phongdok laduna mahna hai oiriba phibam asida lengak sem gadra sem loidra haina political drama tobigi matam nati amaga amaga chinda paudana duna mari center gi yaka ngai duna leibigi mahutta thabak oin onthokuna Manipur bu mahausa gi phibamda hanjinhan ba pami Thauram ga mari lenana makna hai national amadi international gi thakta Manipur gi mingsat puraklaba kendra sigi miyoi singbu pungning thogatuna hena mingsat purakna ba inot hap oina thauram asi hautopani unique personality leiba miyoi singasi aikoina thijiludaba amadi na thaiduna thambibigi mami tariba sigi mahutta pungning thogat piduna hawalakli bana ha singna suma khoidauna honaningbigi wakhalon pokna ba khonamina saiki ngasi ahanba Exhibitor of Kaisamthong AC gi duna puning thawat khraba singa duri UAE gi Azman City da pangthokiba arm wrestling cup ta gold medal ani laurakhiba Kaisamthong top lairak tagi lauremba Streshwar Bhutan gi Thumphu da pangthokiba bench press and powerlifting championship the gold medal mari lauduna strongest man of Bhutan gi mingthon phanglakraba Kaisamthong maninglongjam laikai digi thingbaijam Premojit America Book of Record and International Book of Record na Empowering Human Award kusinaraglaba pisum oinam lairak Dr. Khoisnam Tokyo Mitemusum Gujarat pangthoki National Badminton Championship the gold medal loraki ba kai samthong thangjam lairak loitong bam sanamani ni han spouse ta pali Kuki singasi henmankhre
Mutum Santi Sagolban Maino Lerak, Kuki MLA Singasi, Lamen to him Kuki Lalho Singi Makada Lake Rabra, Laibaks the Kundaminari Purup Singi Mur or Ribising the MLA you want to Kang Dribis Karino, Upon Miguena, Yang Zarapada, Mihut Matik Sada, Banamaram or Laibak Miam Warivani, Muebamo in Hingbada Ishai Sagi Loxing Putopton Ishagi, what it logs of Bangam Mueti, Debang Muevanati, Lenga Amahivisi, Imungamaga Samani. Imungda ladiba miyoy singna thakha masakangna thaksi kaksi nairabadi inglesikna panba imungwadi asigumna laingak paiduna ngak sheliba mihut singi sakti mafam matam chana sijinadrabadi leba kangkhong sairibani ahauba leirabadi aroiba leibani aroiba matamda kari lakadagi haibisi ekoi khudi mona khanda pamthui matangshida mangda tariba singa si phabu luisin bangamdena leiriba lamdam sigi wathu asi mihut singna miyamgi khanthabadagini Mama leba amadi miyamgi nungsiba ngamdaba mihut oibana mara leijadaba kaya thawai manganbiri miyamgi wakal pokning lumna chingsinbidbada karigi ima leba kanba ngamloidagi asumbagi damak taibang sembiba mapu ama leiri kaukthokpigano miyoibana ngamdaba leite Tengnopaul district ki Molnoi khulda angangsingna bomb paiduna sanabada pokhairaktuna sokhibagi paulairi Wapam masih tabal angak papawi miyam nasu phawiramgani koki singa sibu mi siba bombu yumthongi oina thamlabra habisi miyamgi wahang oirakli angangi sanapo sanabadagi pokhairak poirampa yai haidi police ki inquiry report chumna tobiyu koki na aranbada aini yadaba punamak yengduna leiba habisi angak poiri lenga ki thabak puriba singna lobo tungina thamlaga asumba manghalabadi leiba asi masetana kaigani Asumbana Yapavani, Koki Sud Inariba Warol Manipur Miam Lenga ki Taupuriba Kudimangna Kangdokyu, Gazette City Ediba Bar Lenga Manipur Lenga Sina, Sahito River si ona Taina Batauri, Sarkana Miam the Pibusulali, Mihut Sing Office Procedure Kandi, Lusingbo Ege hire the Indian Constitution Yamna Pagadavani, Kangdraga Kangbud Hangadavani, Kang Haiba Hivesi Ekoi Pumbagi Ozani Havesi Muchina Kakauno, Kang Dabana Lusimbu Oividi Piba Musi Yorokibani, Haitan Ahiba Saganu Ikaidra, Mihut Oiba Hivesi, Quaidigi Pabamin Oigadavani, Aikoigidi, Quaidigi Patabamin Oidi, Awan Bama Puraktra Tripurada Tripurising Minority Tadun Hinglibani, Asumna Equipunama Wakaltabiu, Tungi Lambi Ngasigi Halsina Samlangadavani, Yaipaminarasi Ayibina Kurumzari Amaramdana Koki Human Rights Council na press release matholaptuna Arambai Tengol gi Lusing Porel Korounganba Khumana NRC amasum illegal immigrant amasum peace ki matangna phungdokhibagi matangna response pirakli tentana thamjagi hairiba sirol asida pallibasti maite amasum koki community ki marakta hawkiba me ahum english ngani ka kunga humdodigi hauna Kaito Nakrabani, Loina NRC, National Register of Citizens, amasum illegal immigrant, Matang na Paladuna. Karigumba Maite community ni NRC Pamlabadi Makoigi, Aung territory da W Akaibele, Kuki territory gi Oinadi, NRC ki decision Akoigi Prazasing Lozagan have a wapam yon of Fondo Odon Moral Kiamasu Shirakli. High River Serial Subu social media in the user Kayam and a seer Tobogoloina. Korounganba Khumana share Toraduna Fongdor Puapamada, Makoina Masabu indigenous people Amoina claim Tauri, Aduga, Karigidamak the NRC Tobada, Akiba Pauri have a Wahang Mahanglakli. Tentakpa Pao Modana, PR procedural Sangdokani Habigi Tazaba Late, government Semlakani Habigi Tazaba Haiba speaker Toxum Setravadagi Wapamsu, Miam the Tentak Natamzari.